ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯃꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤ ꯌꯦꯡꯉꯁꯦ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯖꯒꯥ ꯑꯅꯤꯈꯛ ꯀꯣ ꯖꯒꯥ ꯑꯅꯤꯈꯛ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯁꯞꯄꯣꯔꯠ ꯍꯥꯏꯇꯥꯔꯒꯗꯤ ꯃꯣꯏꯅ ꯍꯥꯏꯅꯤꯡꯉꯤꯕ ꯄꯣꯠꯁꯦ ꯑꯇꯩ ꯀꯩꯝ ꯅꯠꯇꯦꯕ ꯄ꯭ꯔꯥꯏꯁꯁꯤ ꯂꯥꯛꯑꯦ ꯀꯨꯝꯊꯔꯦ ꯀꯨꯝꯊꯔꯀꯥꯟꯗ ꯃꯥꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯩ ꯅꯣꯏ ꯀꯨꯝ ꯇꯥꯔꯒꯗꯤ ꯁꯤꯒꯤ ꯖꯒꯥꯁꯤꯗꯒꯤ ꯍꯦꯟꯅ ꯀꯨꯝꯕ ꯌꯥꯔꯣꯏ ꯁꯤꯗ ꯅꯣꯏꯒꯤ ꯄꯩꯁꯥ ꯀꯨꯝꯕ ꯂꯣꯏꯔꯦ ꯍꯥꯏꯗꯅ ꯃꯣꯏꯒꯤ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏꯅ ꯊꯤꯡꯕꯗꯨꯅꯦꯕ ꯔꯦꯖꯤꯁꯇꯦꯟꯁ ꯍꯥꯏꯔꯒꯅ ꯀꯩꯅꯣ ꯍꯥꯏꯈ꯭ꯔꯦ ꯑꯩꯈꯣꯏ ꯉꯔꯥꯡ ꯀꯣ ꯀꯥꯔꯒꯅ ꯁꯤꯗ ꯍꯦꯟꯅ ꯀꯥꯕ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯂꯩꯕ ꯃꯐꯝꯗꯨꯅꯦꯕ ꯃꯥꯒꯤ ꯍꯥꯏꯔꯤꯕ ꯁꯞꯄꯣꯔꯠ ꯑꯃꯗꯤ ꯔꯦꯖꯤꯁꯇꯦꯟꯁꯁꯤ ꯀꯩꯅꯣ ꯍꯥꯏ ꯇꯥꯔꯗꯤ ꯃꯥꯒꯤ ꯔꯤꯚꯔꯁꯦꯜ ꯄꯣꯏꯟ ꯉꯥꯛꯇꯅꯦꯕ ꯔꯤꯚꯔꯁꯦꯜ ꯍꯥꯏꯕꯗꯤ ꯄꯩꯁꯥꯒꯤ ꯍꯟꯐꯝ ꯉꯥꯛꯇꯅꯦꯕ ꯑꯗꯨꯅ ꯑꯁꯨꯝꯕ ꯄꯣꯏꯟꯁꯦ ꯑꯩꯈꯣꯏꯅ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯕꯁꯤ ꯌꯥꯝ ꯊꯤꯅ ꯃꯔꯨ ꯑꯣꯏꯌꯦꯕ ꯑꯁꯨꯝꯕ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯐꯖꯅ ꯇꯧꯒꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯀꯔꯤ ꯆꯪꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯗ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯌꯥꯝꯅ ꯇꯣꯏꯅ ꯇꯧꯕ ꯑꯃ ꯆꯪꯉꯦꯕ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯇꯣꯏꯅ ꯇꯧꯕ ꯉꯝꯃꯤꯒꯤ ꯀꯩꯗꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯗ ꯐꯖꯅ ꯀꯥꯟꯅꯕ ꯏꯝꯄ꯭ꯔꯨꯚꯃꯦꯟ ꯂꯥꯛꯀꯅꯤꯀꯣ ꯑꯗꯩ ꯕꯦꯛ ꯇꯦꯁꯇꯤꯡ ꯌꯥꯝꯅ ꯇꯧꯕ ꯗꯔꯀꯥꯔ ꯂꯩ ꯄ꯭ꯔꯥꯏꯁꯁꯤꯅ ꯆꯠꯈ꯭ꯔꯀꯥꯟꯗ ꯆꯠꯈꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯌꯦꯡꯗꯣꯏꯁꯦ ꯃꯥꯅ ꯆꯠꯈꯤꯕ ꯃꯐꯝꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯂꯩꯒꯗꯧꯔꯤꯕ ꯀꯟꯗꯤꯁꯟꯁꯤꯒ ꯄ꯭ꯔꯥꯏꯁꯀꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯟꯗꯤꯁꯟꯒ ꯃꯥꯅ ꯃꯃꯥꯡꯗ ꯂꯩꯈꯤꯕꯗꯨꯒ ꯑꯣꯔ ꯂꯥꯛꯀꯗꯕ ꯄꯣꯠꯁꯤꯡꯁꯦ ꯀꯗꯥꯏꯗꯒꯤ ꯈꯪꯒꯗꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯄꯤ ꯑꯦꯅ ꯈꯪꯉꯤ ꯄꯤ ꯑꯦ ꯍꯥꯏꯕꯗꯤ ꯄ꯭ꯔꯥꯏꯁ ꯑꯦꯛꯁꯟꯒꯤ ꯃꯇꯦꯡꯅ ꯈꯪꯒꯅꯤ ꯑꯃꯗꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯌꯥꯝ ꯊꯤꯅ ꯇꯣꯏꯅ ꯇꯧꯕ ꯑꯃ ꯆꯪꯒꯅꯦꯕ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯅꯨꯡꯇꯤꯒꯤ ꯇꯧꯔꯤꯉꯩ ꯑꯃꯗꯤ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯌꯥꯝ ꯇꯣꯏꯅ ꯇꯧꯔꯤꯕ ꯃꯈꯩꯒꯤ ꯀꯩꯗꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯈꯪꯕꯒꯤ ꯆꯥꯡ ꯑꯃꯗꯤ ꯄ꯭ꯔꯣꯕꯦꯕꯤꯂꯤꯇꯤꯒꯤ ꯑꯦꯔꯤꯌꯥꯁꯦ ꯄꯨꯊꯣꯛꯄꯁꯨ ꯉꯝꯃꯛꯀꯅꯦꯕ ꯉꯔꯥꯡ ꯑꯩꯈꯣꯏꯅ ꯍꯥꯏꯈ꯭ꯔꯦꯀꯣ ꯀꯔꯤ ꯍꯥꯏꯒꯦ ꯁꯨꯃꯥꯏꯅ ꯄꯣꯏꯟ ꯌꯥꯝꯗ꯭ꯔꯕꯗ ꯄꯣꯏꯟ 3 ꯁꯝꯃꯣ ꯍꯥꯏꯕꯅꯤ ꯔꯦꯖꯤꯁꯇꯦꯟꯁꯁꯨ ꯌꯥꯝꯗ꯭ꯔꯕꯗ ꯄꯣꯏꯟ 3 ꯐꯪꯉꯣ ꯍꯥꯏꯕꯅꯤ ꯍꯥꯏꯔꯤꯕ ꯄꯣꯏꯟꯁꯤꯡꯁꯦ ꯚꯦꯂꯤꯠ ꯄꯣꯏꯟ ꯉꯥꯛꯇꯅꯦ ꯍꯥꯏꯈꯤꯕꯅꯤ ꯀꯩꯒꯨꯝꯕ ꯄꯣꯏꯟ 3ꯁꯤ ꯌꯧꯅ ꯁꯝꯕ ꯉꯝꯗ꯭ꯔꯒꯗꯤ ꯄꯣꯏꯟ 1 ꯅꯠꯇ꯭ꯔꯒ 2 ꯂꯩꯔꯝ ꯇꯥꯔꯗꯤ ꯍꯥꯏꯔꯤꯕ ꯖꯒꯥꯗꯣ ꯁꯞꯄꯣꯔꯠ ꯅꯠꯇ꯭ꯔꯒ ꯔꯦꯖꯤꯁꯇꯦꯟꯁ ꯑꯣꯏꯔꯣꯏ ꯍꯥꯏꯕ ꯅꯠꯇꯦ ꯕꯠ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯋꯤꯛ ꯑꯣꯏ ꯍꯥꯏꯕꯅꯦꯕ ꯋꯤꯛ ꯑꯣꯏꯒꯅꯤ ꯍꯥꯏꯕꯅꯦꯕ ꯋꯤꯛ ꯑꯗꯤ ꯁꯣꯟꯕꯗ ꯑꯣꯏ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯄ꯭ꯔꯥꯏꯁꯇꯤ ꯀꯩꯅꯦꯕ ꯁꯕꯖꯦꯛꯇꯤꯚ ꯀꯟꯁꯦꯞ ꯃꯤ ꯑꯃꯒꯤ ꯚ꯭ꯌꯨ ꯁꯨꯃꯥꯟ ꯃꯥꯟꯅꯔꯣꯏꯕ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯍꯟꯖꯜꯂꯛꯑꯕꯗ ꯑꯃꯨꯛ ꯌꯦꯡꯉꯁꯤꯀꯣ ꯉꯔꯥꯡ ꯑꯩꯈꯣꯏꯅ ꯍꯥꯏꯒꯦ ꯔꯦꯖꯤꯁꯇꯦꯟꯁꯁꯦ ꯁꯞꯄꯣꯔꯠꯇ ꯑꯃꯨꯛ ꯑꯣꯜꯂꯛꯑꯦ ꯍꯥꯏꯁꯦ ꯀꯃꯥꯏꯅ ꯑꯣꯜꯂꯛꯏꯅꯣ ꯌꯦꯡꯉꯁꯦꯕ ꯄ꯭ꯔꯥꯏꯁꯁꯤꯅ ꯀꯩꯅꯣ ꯇꯧꯔꯦ ꯀꯨꯝꯃꯨꯔꯀꯥꯟꯗ ꯀꯥꯔꯀꯥꯟꯗ ꯃꯥꯏ ꯄꯜꯂꯤꯕ ꯖꯒꯥꯁꯤꯕꯨ ꯑꯩꯈꯣꯏꯅ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯔꯦꯖꯤꯁꯇꯦꯟꯁ ꯍꯥꯏꯕꯅꯦꯕ ꯔꯦꯖꯤꯁꯇꯦꯟꯁꯀꯤ ꯖꯒꯥꯁꯤ ꯁꯨꯝ ꯄꯟꯕꯁꯦ ꯑꯃꯨꯛ ꯄꯜꯂꯤꯀꯣ ꯀꯨꯝꯃꯤ ꯑꯃꯨꯛ ꯀꯨꯝꯅ ꯍꯣꯠꯅꯩ ꯑꯃꯨꯛ ꯀꯥꯔꯝꯃꯤ ꯄꯜꯂꯤ ꯑꯃꯨꯛ ꯀꯨꯝꯅ ꯍꯣꯠꯅꯩ ꯑꯃꯨꯛ ꯄꯜꯂꯒ ꯂꯩꯕ ꯁ꯭ꯋꯥꯏꯗ ꯅꯩꯔꯒ ꯂꯩꯕ ꯍꯥꯏꯔꯤꯕ ꯖꯒꯥ ꯔꯦꯖꯤꯁꯇꯦꯟꯁꯀꯤ ꯔꯦꯟꯖꯁꯦ ꯑꯩꯈꯣꯏꯅ ꯍꯌꯦꯡ ꯐꯥꯎꯗꯠꯈ꯭ꯔꯕ ꯃꯇꯝꯗꯗꯤ ꯀꯩꯗꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯍꯌꯦꯡ ꯐꯥꯎꯗꯠꯈ꯭ꯔꯒ ꯄ꯭ꯔꯥꯏꯁꯁꯤꯅ ꯃꯊꯛꯇ ꯌꯧꯔꯛꯄ ꯍꯥꯏꯕꯗꯤ ꯁꯤꯒꯤ ꯖꯒꯥꯁꯦ ꯄ꯭ꯔꯥꯏꯁꯁꯤꯅ ꯐꯥꯎꯕ ꯃꯇꯝꯗ ꯍꯌꯦꯡ ꯃꯊꯛꯇ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯍꯥꯏꯔꯤꯕ ꯄ꯭ꯔꯥꯏꯁꯁꯤꯅ ꯑꯃꯨꯛ ꯃꯥꯒꯤ ꯍꯟꯐꯝ ꯑꯃ ꯂꯩꯔꯝꯕ ꯃꯇꯨꯡꯗꯒꯤ ꯑꯃꯨꯛ ꯍꯜꯂꯛꯄ ꯃꯇꯝꯗ ꯀꯩꯗꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯁꯦ ꯁꯞꯄꯣꯔꯠ ꯑꯣꯏꯅ ꯑꯃꯨꯛ ꯋꯥꯛ ꯇꯧꯔꯛꯏꯅꯦꯕ ꯁꯤꯗ ꯇꯧꯔꯤꯁꯤꯅꯤ ꯁꯞꯄꯣꯔꯠ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯋꯥꯛ ꯇꯧꯔꯛꯀꯅꯦꯕ ꯁꯞꯄꯣꯔꯠ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯋꯥꯛ ꯇꯧꯔ ꯂꯥꯛꯀꯅꯦꯕ ꯂꯥꯛꯀꯥꯟꯗ ꯑꯃꯨꯛ ꯀꯩꯗꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯄ꯭ꯔꯥꯏꯁꯁꯦ ꯍꯌꯦꯡ ꯐꯥꯎꯗꯠꯈ꯭ꯔꯦꯕ ꯑꯃꯨꯛ ꯍꯥꯏꯔꯤꯕ ꯁꯞꯄꯣꯔꯠ ꯑꯦꯔꯤꯌꯥꯁꯦ ꯄ꯭ꯔꯥꯏꯁꯁꯤꯅ ꯑꯃꯨꯛ ꯀꯨꯝꯈꯤ ꯇꯥꯔꯗꯤ ꯍꯥꯏꯔꯤꯕ ꯖꯒꯥꯁꯦ ꯑꯃꯨꯛ ꯔꯦꯖꯤꯁꯇꯦꯟꯁ ꯑꯃꯨꯛ ꯋꯥꯛ ꯇꯧꯔꯛꯀꯅꯦꯕ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯔꯦꯖꯤꯁꯇꯦꯟꯁ ꯑꯃꯗꯤ ꯁꯞꯄꯣꯔꯠꯀꯤ ꯃꯣꯏꯅꯤꯒꯤ ꯔꯤꯂꯦꯇꯦꯠꯁꯦ ꯍꯥꯏꯕꯗꯤ ꯔꯦꯖꯤꯁꯇꯦꯟꯁ ꯂꯩꯔꯝꯕꯗꯒꯤ ꯑꯃꯨꯛ ꯄ꯭ꯔꯥꯏꯁꯁꯤꯅ ꯐꯥꯎꯗꯣꯛ ꯐꯥꯎꯖꯤꯟ ꯇꯧꯕ ꯀꯥꯟꯗ ꯍꯌꯦꯡ ꯑꯃꯨꯛ ꯃꯥ ꯂꯩꯔꯝꯃꯤ ꯖꯒꯥꯗ ꯑꯃꯨꯛ ꯁꯞꯄꯣꯔꯠ ꯑꯣꯏꯕ ꯖꯒꯥꯁꯤꯗꯤ ꯑꯃꯨꯛ ꯍꯌꯦꯡ ꯑꯃꯨꯛ ꯄ꯭ꯔꯥꯏꯁꯁꯤꯅ ꯑꯃꯨꯛ ꯐꯥꯎꯔꯒ ꯅꯥꯀꯟ ꯑꯃꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ ꯍꯥꯏ ꯇꯥꯔꯗꯤ ꯃꯥ ꯂꯩꯔꯤꯕ ꯖꯒꯥꯗ ꯑꯃꯨꯛ ꯔꯦꯖꯤꯁꯇꯦꯟꯁ ꯑꯣꯏꯕ ꯑꯁꯤꯕꯨ ꯀꯩ ꯀꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯔꯦꯖꯤꯁꯇꯦꯟꯁ ꯇꯔꯟ ꯁꯞꯄꯣꯔꯠ ꯀꯧꯏꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯌꯦꯡ ꯇꯥꯏꯝ ꯐ꯭ꯔꯦꯝ ꯋꯥꯡꯕꯗ ꯍꯥꯟꯅ ꯄ꯭ꯔꯦꯛꯇꯤꯁꯐꯖꯅ ꯇꯧꯕ ꯑꯃ ꯆꯪꯉꯤ 1 day ꯇꯥꯏꯝ ꯐ꯭ꯔꯦꯝꯅ ꯐꯖꯅ ꯑꯩꯈꯣꯏꯅ ꯈꯟꯗꯣꯛꯄ ꯉꯝꯅꯕ ꯍꯣꯠꯅꯕ ꯑꯃ ꯆꯪꯉꯤ ꯃꯊꯪꯗꯒꯤꯗꯤ ꯀꯩꯗꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ 1 minute 5 minute ꯂꯩꯔꯤꯕ ꯇꯥꯏꯝ ꯐ꯭ꯔꯦꯝ ꯑꯆꯧꯕ 3 minute ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ 15 minute ꯑꯣꯏꯔꯣ ꯍꯥꯏꯔꯤꯕ ꯇꯥꯏꯝ ꯐ꯭ꯔꯦꯝ ꯃꯌꯥꯝꯁꯤꯗ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯀꯟꯗꯤꯁꯟꯁꯦ ꯁꯠ ꯍꯣꯡꯗꯣꯛꯑꯒ ꯑꯩꯈꯣꯏ ꯌꯦꯡꯕ ꯉꯝꯕ ꯍꯩꯕ ꯑꯃ ꯆꯪꯉꯤꯕ ꯑꯁꯨꯝꯕ ꯍꯩꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯀꯗꯥꯏꯗꯒꯤ ꯂꯥꯛꯀꯅꯤ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯍꯥꯏꯕ ꯄꯣꯠꯁꯦ ꯑꯁꯤ ꯀꯥꯎꯕ ꯌꯥꯗꯦꯕ ꯁꯤꯒꯤ ꯄꯣꯠꯁꯦ ꯌꯥꯡꯒꯤ ꯇꯧꯕꯤꯔꯣ ꯕꯦꯛ ꯇꯦꯁꯁꯦ ꯌꯥꯡꯒꯤ ꯇꯧꯕꯤꯌꯣ ꯕꯦꯛ ꯇꯦꯁꯁꯦ ꯍꯦꯛ ꯇꯧꯕ ꯉꯝꯃꯤꯒꯤꯅꯦ ꯑꯩꯈꯣꯏꯗ ꯀꯩꯗꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯄ꯭ꯔꯦꯛꯇꯤꯁ ꯍꯦꯟꯒꯠꯂꯛꯀꯗꯣꯏꯅꯤ ꯑꯗꯨꯒ ꯄ꯭ꯔꯣꯕꯦꯕꯤꯂꯤꯇꯤꯒꯤ ꯑꯦꯔꯤꯌꯥꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯑꯌꯥꯝꯕ ꯑꯗꯨꯅ ꯄꯨꯊꯣꯛꯄ ꯉꯝꯃꯗꯕꯅꯦꯕ ꯄ꯭ꯔꯣꯕꯦꯕꯤꯂꯤꯇꯤ ꯑꯦꯔꯤꯌꯥ ꯆꯨꯝꯃꯤꯒꯤ ꯃꯥꯔꯀꯦꯠꯇꯒꯤ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯐꯪꯕ ꯉꯝꯗꯣꯏꯅꯦꯕ ꯑꯩꯈꯣꯏꯅ ꯃꯥꯔꯀꯦꯠꯇ ꯄꯩꯁꯥ ꯇꯥꯟꯕ ꯍꯥꯏꯁꯦ ꯄ꯭ꯔꯣꯕꯦꯕꯤꯂꯤꯇꯤ ꯑꯦꯔꯤꯌꯥꯁꯦ ꯌꯥꯝ ꯈꯪꯉꯤꯒꯤ ꯀꯩꯗꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯄꯩꯁꯥ ꯌꯥꯝꯅ ꯂꯧꯕ ꯉꯝꯅꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯀꯩꯝꯇ ꯍꯣꯠꯅꯗꯅ ꯀꯩꯝꯇ ꯇꯧꯗꯅ ꯉꯁꯤ ꯍꯦꯛ ꯇꯧꯔꯒ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯍꯦꯛꯇ ꯂꯣꯏ ꯌꯥꯔꯅꯤ ꯍꯥꯏꯕꯗꯤ ꯌꯥꯗꯦꯀꯣ ꯃꯔꯝꯗꯤ ꯄꯣꯠ ꯈꯨꯗꯤꯡꯃꯛ ꯍꯣꯠꯅꯕꯗ ꯃꯇꯝ ꯂꯣꯏ ꯆꯪꯉꯤ ꯍꯣꯠꯅꯕꯗ ꯃꯇꯝ ꯆꯪꯗꯕ ꯄꯣꯠ ꯑꯝꯇ ꯂꯩꯇꯦ ꯂꯣꯏꯅꯃꯛ ꯆꯪꯉꯤ ꯑꯩꯈꯣꯏꯅ एवरीथिंग हो क्लास 10 दगिना 12 कारके हाइबो होइरो 12 तेने ग्रेजुएशन बो लाकेबो हाइबो होइरो ग्रेजुएशन दगी अखोइना मास्टर बो तौगे हाइबो हाइ मैम लोइना स्टेप बै चंगिने
ngasi tau gai ta tuyuk ka heng wal he ta tuyuk ka ba yab na te tuyuk loi ga heng wal ta graduation loi ba yab na te graduation loi ga heng wal ta master oi du na te matam loi loi ba adumai tau na trading da jo khuna matam kra pi ba msangi ngasi ta tam ro heng wal ai trade he ne ha ga ta sangjin ngono practical tau ga back test tau ga matam pi ba msango हाइरिबा प्रैक्टिकल अमदि बैक टेस्ट है असिजि याम थिन मरु ओइबा कयगुमा प्रैक्टिकल अमदि बैक टेस्ट हेक या हौदा मतमदा पनिशमेंट कराइदो ओइनी पनिशमेंट कराइदो ओइनी हाइबा मतमदा सिगी रिकवरी तौबदा याम वागदबा खोइगी याम वाना जु तुंजनजबा लाइना जु फंगु यादा पोजे ओइबा पनिशमेंट कराइदो लाकदगी हाइम मतमदा खोइगी सिजि कावगनो ऑलवेज पैसा हाइबजे ऑलवेज कावगनो सिगी पोचे लोइ पनिशमेंट ओइदोनेबा हजी अमुक सिदना अमुक कइदौगे हाइ मतमदा सपोर्ट से अमुक कइदौबा रेजिस्टेंस से कमाइन ऑन ये जे अमुक येंगसे सपोर्ट से कमाइन तौबा रेजिस्टेंस अमुक कमाइन ऑन ये हाइ जे अमुक येंगसे सपोज प्राइस से कारे मागी लेबे एरिया जे थुआरे कारे सिगी जगह जे सपोर्ट लौरे अमुक चक्रे कारे अमुक सपोर्ट लौरे अमुक चक्रे सपोर्ट लौरे हजी सपोर्ट लौरे कारे काना अमुक थुआरे थुगायरप मतमदि कइदौवे प्राइस ने मखाय कुमदगिबि काना होना मतमदि सिगी जगह जे पल्लगा लेगनेबा सिगी जोन जे पल्ला लेगनी कोइना काय सपोर्ट अदि कइगा माने हैबा मतमदा सपोर्ट हैबदि करिगा मानगेबा सपोर्ट से करिनो हैबा मतमदा डिमांड जोन है को डीजेड है को डिमांड ओइबा जोन दुबु कोइना कइ कौगे हैबा मतमदा सपोर्ट को इजे मरम करिगिनो हैबा मतमदा हयें सपोर्ट की मागी मतोन दा अखोइना कैंडल अम लेबुगी कदाइदा चिंगो हैबा लो की मतोन सिंग पॉइंट जॉइन सिंग ले मगदि तौबियो हैबनी अमदि सुंगी ख्वाइदगी लो होइबा सिंग खाइदु फंगगदि फाइंड आउट तौबियो हैबदे हाइरिबा फाइंड आउट तौरिबा सिंग दो अखोइना कइगुमा समनाबगी पॉइंट फंगबा तारगदि समबिरो समजलकान कइगुमा पॉइंट यामदबदा अहुम समनाबा ngमदि हाइ पोतो स्ट्रांग ओइ हैबनी कइगुमा पॉइंट अमा नत्रा अनि ले मगजु सपोर्ट नते हैबा नते बट वीक ओइ हैबने अदगी सपोर्ट की एरिया जे समाइना लेबदि सिदा खितंग फौतलगा अमुक ओइगिबा स्वाइदा खितंग समाइना तौतादि हाइबे एरिया सिंग लौसलगा अखोइना कइदौ हैबदा जोन अमने हाइना हाइ जोन अदि अखोइ एरिया अमने ना अखोइना खाइदोबुगा चपमने हाइगी को परादा ममांगिदा अदु तारगदि समाइना अखोइना सपोर्ट से फौदो फौजिन तौ मयाम अम ले तादि हाइबे एरिया से अखोइना डिमांड जोन ने हाइरकनेबा यारेको अजि परारोमदा मुलाबदा सपोर्ट से समाइना सुम लेरमे हाइबा जोन जे सुम लेरमदगी प्राइसिंग हेक मखादा फाउग्रे हाइ मतंगदा अमु प्राइसिंग हलके हाइ तारगदि न सगी कदाइदा पल्लेबा सिगी जोन जिदा पल्लेबा जोन जी कई जोनो आइ तारगदि न सगी अखोगी सपोर्ट जोन दोनेबा अदुदा मु पल्लकनेबा अदु करी ओइना वर्क तौरकनेबा रेजिस्टेंस ओइना वर्क तौरकनेबा पनबा मोइना मु वर्क तौरकनेबा हाइबा जोन जिदा प्राइस ने हेक फाउगी तादि सिगी प्रोबेबिलिटी जे याम थिना वांगनेबा अदगी अमुक चले कुमुरे अमुकजो हा थुगाइना होनै ngamde थुगाइना होना ngamde सिदजोम काखलै ngamde सिदजोम काखलै ngamde सिबु एकोइना करी पॉइंट रेजिस्टेंस पॉइंट हाइनेबा अदोइदि हौजि खंबे रेको खोइना आहामदा 1 डे दै हरि मखै प्रेक्टिस तौको अदि मतुंगदि 1 मिनट इसागी अपामा 3 मिनट 5 मिनट नत्रा 15 मिनट मागी ट्रेड स्टाइल दुइ मतुइना कुमदा को मतमदा सिम्याम जलै थंगना खनि अदुना खोइना डिसिजन जे याम तुना लौबो ngamदा बम खोनागदाबने